Hi guys, welcome to the My Head channel. Ngasi financial literacy ki series ki makha tarak po na ngasi ki topic asi inflation rate in India. Ahanbada, what is inflation? Inflation haibasi pot amagi mamalbu tanglakpa asibu with respect of time adubu kawi. Khudam oina hairabada mamangi chahida 100 rupees piba pot amagi mamal si chaliba chahi chida pot dugi mamal 105 oiragadi 100 rupees 5 rupees oiragadi hairiba adubu inflation rate na effect torobani haina khangni maramdi inflation rate tu maduda 5% na inflation rate si asagi la iba chama piba potu mamangi chahida maduna lawbung amaga la iba chahi chida lupa chama dugi value duna potu ma lawu matamda madubu lawbung ngamdabdo maramdi lupa manga ama extra ama hapaga akoina lowbodo adude hengalaliba adubune inflation rate harishi inflation India gi oina hoji chaliba inflation rate asi 6 to 7% ni haini masi lebak ki country gi adamak kheni inflation rate habasi one type of tax collection from the citizens of India masigi tax asidagi kanagomba amata sithade khwaidagi lairabadagi hauraga khwaidagi ina khunba phawbana hairiba tax ase adum pinai haibadi kamaina pige habi matamda aikhoigi basic requirement oiba pot khudima khudam oina hairabada fee chana thangnana ba kol lik na singbasing aikhoina dukandagi leiba matamda hairiba pot sida government gi side gi already company da tax lawkhrabana aduna company na tax tu mak hana pi khrabani aikhoina amaka madui tax tu makoi dam pi dibana masumaina collection tawba asibuni akoigi one type of tax na hairisi inflation rate na leiba inflation rate jam wangba lamsing ina khunba nungai tangdu lita na leiba lamni haina longnadi inflation leiba habasi afaba gi khudam nate yamno inflation rate wang bai habasi afaba gi khudam nate inflation rate leigedabani tawbutabu ka hena wang loidabani India su hairiba sing aduda akoigi yamno wangba inflation rate yam wangba lamsing gi manungda amani aduga inflation rate si akoigi some country the inflation rate jam hantaba lei khudam oina hairabada Finland hairiba adagi Sweden hariba Norway hariba mafam sing sidadi akoigi hairiba inflation rate se yam handai the inflation rate wangakpana pot chei tangakpana maram oiraga pot leiba ngambagi capacity lerektaba chana thangnaba lerektaba sagi aigi income di adumak hengataba asagi aina ngasi lupa chama di collect to lupa chama tanba ngamba aina lupa chama ga manga pi pot di lupa manga de kadai de lakani aduna masigumba pot si lei aigi channel asibu mayamna nusibiu aina semjabagi maramdi financial education asi hengaranabagi damakta aigi pandamni amasung masigi pot asibu mai pananabagi damakta mayamna subscribe tawbiu nusibiu like share tawbiraga mayamna fajana mayamgi apamba comment pibiraga karamba video da semgani haibadu yamtunga haibirao goodbye.